कनेक्ट न्यूज मीडिया ताबीरिबसिंगबु तरामना ओक्चरी लेबाकी याइफनबा अमदी लेबाक ngangnaba wasak lawduna assembly da phamhalliba mihutsinga lebak thugainaba silaklabadi masida praja miyamna kari tawgani masimak ngasi manipur da thokli kuki MLA tarana manipur dagi separate administration tali manipur dagi tokhaiba lengak ama taliba kuki MLA taragi manungda lengak pairiba BJP gi MLA taret lenga asida hana sogalamba KPA Kuki People's Alliance ki MLA ani amadi independent MLA amani ngasisu makhoi handri Manipur karamna thugai sige haina lon na thupna Manipur gi mapanda meeting toba leptri aduga handa amu Manipur de sathariba lan asigi tha tara haujilaklabasu loisinduna mahusagi phibamda hanjilakani haibagi thajaba leitringai chairak asida State asidagi tonganba administration gi demand tawriba kuki jo MLA taraga naga MLA taret ka February kulumdoida Guwahati da phaminaduna meeting tawkhre mifam aduda lenga ki minister oriba Awangbau Niumai Khasim Basum amadi naga MLA singda SS Olis K Leiso amadi Losi Dikho yauna atopa nagagi MLA anisu saruk yakhi hairi Separate administration tanduna lagliba MLA tara Ngursanglur Sanate LM Khote Lejamang Haukip Paulian Lan Haukip Bungjagin Balte Kimnio Haukip Hangsing Haukholet Kipgen Chillu Thang amadi Minister Oiriba Nemcha Kipgen amadi Letpau Haukip su yawi hairi mifam asida kari khanaki haibadi khangdri adubu amabu oirabasu Manipur gi apun masaktam kaina naba phirep lorakpadi kaidonungda miyamna yaroi masigi mamangdasu kuki MLA sing tongan mafam singda kayarak phamkhre aduga naga MLA singna kuki MLA taraga phamina duna watana riba asi miyamda makhoi gi tongan tabagi wakhalonda support toba malhali masigi matausi chumde masina miyamda chingnaba pohalli Manipur gi apun masaktamda naga MLA singna yaningdaba phawpham thokte adubu Kuki MLA tara asidi Manipur gi apun basaktam masi pamdri makhoi gi oiba tonganba administration ama pamli masi yamna chawba crime amani miyamna makhoi bu lebak thugaina ba assembly da phaman banatte leba nga u leba ki ya phana ba thabak taw haina thagalakhibani aduga state assembly asi run tawbuda miyam gi senfam yauri bani senglaba mafam asida phamlaga Manipur thugaina ba wakhalon chenba asigi matik chaba dandi pifam thoi Masigi damak sem sabadi loire adubu haujik thabak ta onthok kadabadi watli Manipur dagi tokhaiba lengak demand tawriba minister ani yauna punna kuki MLA taragi mathakta action lokhatna ba veteran politician o joina pukhalakpa wakat amagi matung inna state assembly privilege and ethics committee gi mifam famkhre MLA taragi maraiba kari oigani haibasi state assembly na lepkani Manipur dagi tokhaiba lengak demand tawriba MLA tara adudi Nemcha Kipgen Kangbokpi BJP Letpau Haukip Tengnopal BJP Bungjangin Balte Thanlon BJP Ngursalur Sanate Tipaimu BJP LM Khote Chorachandpur BJP Lejamang Haukip Henglep BJP Paulenlan Haukip Saikot BJP Kimnio Haukip Hangsing Saikul KPC Jinlun Thang Singhat KPA amadi Haukholet Kipgen Saitu Independent ni Ojoi gi matung inna lebaki damak yaifanaba tawge haina miyamna khanduna thagat khiba amadi wasak khiba MLA singna assembly da phamlaga lebak thugaini haibasidagi hena chawba crime leite adubu masi lakhrabanina assembly na ningthina khannaraga privilege committee na makhoibu ngakpi gadran natraga kari cherak pigani haibudu lepkadabni MLA singda cherak piba natraga pidaba haibasi house na lepkadabni aduga nakal amadana lagliba February 19 dagi 12 suba Manipur Legislative Assembly gi manga suba mifam pangthoknaba state ki head su oiribi Governor Anusuya Uike na sumon tawkhre mifam asida Manipur gi langtaknaba phibam asida thuna laksanba amadi Manipur gi apun masaktam kaidanaba lawpham thokpa phirep yenaba leitana lawpham thui Manipur na India da merge tawkhiba matung haukiba chahi humdrarom asida ngasi phawbada Manipur Assembly na territorial emotional integrity amadi ethnic identity ngaknaga lagli adubu
कुकी MLA तराना मणिपुर की सेपरेट एडमिनिस्ट्रेशन तालगलिबा असी यामना लाइबक थीबनी मणिपुर असेंबली की प्रिविलेज एंड इथिक्स कमिटी ना MLA तरा असिबु मतिक चाबा परा तंफम थोई वीडियो सिदंग असिगी दिमतांग सोय फावबदंग थागसरी।